ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯆꯅꯨ꯫ ꯊꯥꯏꯅ ꯃꯤꯒ ꯂꯥꯏꯒ ꯁꯝꯅꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝꯁꯤꯗ ꯇꯣꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯊꯝꯕꯥꯜꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯁꯅꯥ ꯃꯆꯨꯒꯨꯝꯅ ꯂꯪꯕ ꯑꯔꯨꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡꯗꯣ ꯍꯦꯛ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯕ ꯉꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯏꯕꯪ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯈꯣꯌꯨꯝ ꯂꯩꯌꯥꯝꯅ ꯐꯥꯎꯕ ꯍꯦꯛ ꯀꯜꯂꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯍꯤꯡ ꯇꯥꯡꯂꯧ ꯈꯨꯗꯤꯡꯒꯤ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ 7ꯅ ꯇꯣꯝꯕꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯔꯨ ꯁꯥꯗꯦꯡꯂꯝꯃꯤ꯫ ꯑꯩꯅ ꯋꯥꯅ ꯅꯨꯡꯇꯤꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯁꯦꯡꯂꯤ, ꯑꯗꯨꯒ ꯃꯊꯪꯒ ꯑꯌꯨꯛꯇ ꯍꯦꯛꯇ ꯏꯁꯤꯡꯁꯤ ꯏꯅꯩ ꯅꯩꯗꯨꯅ ꯍꯦꯛ ꯂꯩꯔꯝꯃꯤ ꯇꯧꯔꯤꯕ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯅꯩꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯂꯩꯔꯦ, ꯑꯩ ꯃꯗꯨ ꯐꯥꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯈꯟꯅ ꯇꯣꯝꯕꯗꯣ ꯃꯥꯒꯤ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗꯨ ꯀꯟꯅ ꯁꯦꯡꯂꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯗ ꯇꯣꯝꯕꯁꯨ ꯑꯍꯤꯡ ꯇꯨꯝꯗꯕꯤ ꯉꯁꯤꯗꯤ ꯃꯥꯒꯤ ꯄꯨꯈ꯭ꯔꯤ ꯅꯩꯈꯥꯏꯔꯤꯕꯗꯣ ꯀꯅꯥꯅꯣ ꯐꯥꯔꯒꯦ ꯍꯥꯏꯅ ꯉꯥꯏꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ 7ꯇꯣ ꯈꯣꯌꯨꯝ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯅꯣꯡꯈꯨꯝꯂꯛꯂꯝꯃꯤ꯫ ꯍꯦꯂꯣꯏ ꯌꯥꯏꯃꯅ, ꯏꯆꯦ, ꯃꯁꯤꯒꯤ ꯇꯣꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯗ꯭ꯔꯣ? ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯃꯥꯒꯤ ꯄꯨꯈ꯭ꯔꯤꯁꯤ ꯅꯩꯈꯥꯏꯔꯤꯕ ꯑꯁꯤ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯁꯦꯡꯂꯒ ꯊꯝꯂꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 7ꯇꯨ ꯋꯥ ꯋꯥ ꯅꯣꯛꯂꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯍꯟꯅ, ꯅꯌꯥ ꯍꯤꯒꯠꯂꯤꯕꯗꯣ ꯇꯣꯝꯕ ꯊꯣꯔꯛꯂꯕꯗꯤ ꯍꯧꯖꯤꯛ ꯈꯥꯔꯥꯏ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯅꯤ꯫ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯏꯔꯨ ꯁꯥꯗꯦꯡꯅꯕ ꯇꯧꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ 7ꯇꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯔꯨ ꯁꯥꯗꯦꯡꯅꯕ ꯀꯨꯝꯊꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯆꯤꯟ ꯃꯅꯥꯎ 7ꯇꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯔꯨ ꯁꯥꯗꯦꯡꯗꯨꯅ ꯑꯃꯅ ꯑꯃꯗ ꯏꯁꯤꯡ ꯆꯥꯏꯁꯤꯟꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯝꯕꯗꯣ ꯍꯤꯞꯂꯝꯕꯗꯒꯤ ꯃꯥꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯅꯩꯈꯥꯏꯕ ꯑꯗꯣ ꯂꯥꯛꯂ ꯃꯥꯜꯂꯦ, ꯍꯦꯛꯇ ꯐꯥꯔꯨꯔꯒꯦ꯫ ꯑꯁꯤ ꯈꯟꯅ ꯇꯣꯝꯕ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯍꯦꯂꯣꯏ ꯑꯍꯜꯗꯨꯅ ꯃꯅꯥꯎꯅꯨꯄꯤ 7ꯇꯨꯗ ꯈꯣꯌꯨꯝ ꯂꯥꯏꯔꯝꯂꯦꯟꯗ ꯍꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ, ꯏꯆꯦꯝꯍꯜ, ꯇꯥꯡꯂꯧ ꯑꯁꯤꯁꯨ ꯌꯥꯝꯅ ꯊꯦꯡꯕ ꯑꯣꯏꯗ꯭ꯔꯤ, ꯄꯨꯡꯖꯥ ꯈꯔꯒ ꯂꯩꯈꯤꯁꯤꯕꯥ꯫ ꯍꯦꯂꯣꯏ ꯌꯥꯏꯃꯅ, ꯏꯆꯦꯝꯍꯜ, ꯏꯅꯥꯎ ꯑꯇꯣꯝꯕꯤꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯇꯥꯡꯂꯧ ꯑꯁꯤ ꯌꯥꯝꯅ ꯊꯦꯡꯕ ꯑꯣꯏꯗ꯭ꯔꯤ, ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯤ꯫ ꯍꯦꯂꯣꯏ ꯑꯍꯟ ꯑꯗꯨꯅ, ꯇꯥꯡꯂꯧꯁꯦ ꯊꯦꯡꯗ꯭ꯔꯤꯉꯩꯗ ꯈꯣꯌꯨꯝ ꯂꯥꯏꯔꯝꯂꯦꯟꯗ ꯌꯥꯍꯧꯕꯅ ꯐꯅꯤꯗ꯫ ꯀꯔꯤꯒꯨꯝꯕ ꯊꯦꯡꯈ꯭ꯔꯕꯗꯤ ꯏꯄꯥ ꯁꯣꯔꯥꯔꯦꯜꯅ ꯈꯣꯌꯨꯝ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯥꯏꯗ ꯂꯩꯅꯤ? ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ 7ꯇꯣ ꯃꯆꯦ ꯑꯍꯟꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯁꯤꯟꯅꯗ ꯏꯁꯤꯡ ꯁꯥꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯣꯝꯕꯁꯨ ꯃꯍꯥꯛꯀꯤ ꯄꯨꯈ꯭ꯔꯤ ꯅꯩꯈꯥꯏꯔꯤꯕꯗꯣ ꯀꯅꯥꯅꯣ ꯐꯥꯔꯒꯦ ꯈꯟꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯔꯨꯝ ꯑꯃꯗꯒꯤ ꯂꯨꯝꯗꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯀꯩꯅꯣ, ꯑꯩꯅ ꯎꯔꯤꯕ ꯑꯁꯤꯕꯨ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯑꯁꯤꯗꯤ, ꯃꯈꯣꯏ 7ꯁꯨ ꯁꯨꯔꯤꯅꯦ꯫ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ, ꯈꯣꯌꯨꯝ ꯂꯥꯏꯕꯨ ꯑꯣꯏꯔꯒꯗ꯭ꯔꯥ? ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯅ ꯑꯁꯨꯝꯅ ꯇꯧꯒꯗꯕ ꯅꯠꯇꯦ, ꯈꯣꯌꯨꯝ ꯂꯥꯏ ꯁꯣꯏꯗꯅ ꯑꯣꯏꯅꯤ꯫ ꯑꯁꯤ ꯈꯟꯅ ꯇꯣꯝꯕꯗꯣ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ 7ꯇꯨꯅ ꯏꯔꯨ ꯁꯥꯗꯦꯡꯂꯤꯕꯗꯣ ꯂꯨꯝꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 7ꯇꯨꯁꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯥꯃꯤꯟ ꯐꯪꯂꯝꯃꯤ꯫ ꯍꯦꯂꯣꯏ ꯌꯥꯏꯃꯅ, ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕ ꯑꯁꯤꯗ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯂꯩꯕ ꯃꯥꯜꯂꯤ꯫ ꯍꯦꯂꯣꯏ ꯌꯥꯏꯃꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯇꯩ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯗꯨꯁꯨ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯣꯝꯕ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯝꯗꯨꯒꯤ ꯃꯇꯧꯗꯨꯗ ꯃꯥ ꯎꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 7ꯇꯨꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯈꯣꯌꯨꯝ ꯂꯥꯏꯔꯝꯂꯦꯟꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯇꯣꯝꯕꯗꯣ ꯈꯨꯜ ꯑꯗꯨꯒꯤ ꯃꯥꯏꯕ ꯆꯥꯎꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯇꯣꯝꯕ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯁꯦꯡꯗꯤ ꯁꯦꯡꯂꯦꯀꯣ? ꯑꯁꯦꯡꯕꯅꯤ ꯈꯨꯔꯥ, ꯉꯔꯥꯡ ꯑꯍꯤꯡꯁꯦ ꯑꯩ ꯏꯃꯤꯠꯃꯛꯅ ꯎꯍꯧꯔꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯃꯈꯣꯏ 7ꯇꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯗꯤ ꯐꯥꯅꯕ ꯇꯧꯔꯁꯤ꯫ ꯀꯔꯤꯅꯣ ꯈꯨꯔꯥꯅ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯕꯨ? ꯑꯩꯗꯤ ꯃꯈꯣꯏꯗꯣ ꯂꯥꯛꯇꯅꯕ ꯇꯧꯕꯤꯌꯨ ꯍꯥꯏꯔꯒ ꯈꯨꯔꯥꯅ ꯑꯃꯨꯛ ꯐꯥꯕ ꯀꯥꯏꯅ ꯇꯧꯔꯛꯂꯤꯁꯤꯅ ꯑꯣꯟꯊꯣꯛꯄ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯗꯣ ꯁꯥꯎꯒꯠꯂꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯇꯣꯝꯕꯕꯨ ꯁꯥꯎꯗꯅꯕ ꯊꯦꯝꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯁꯤꯅ ꯁꯥꯎꯒꯟꯈꯤꯕ ꯁꯤꯅꯕꯀꯣ, ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯑꯃꯨꯛꯇ ꯇꯥꯈꯣꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯇꯣꯝꯕꯗ ꯍꯦꯂꯣꯏꯁꯤꯡꯒꯤ ꯇꯧꯕ ꯉꯝꯕ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯨꯕꯗ ꯇꯣꯝꯕꯒꯤ ꯃꯄꯨꯛꯅꯤꯡꯁꯨ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯈꯨꯔꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁꯦꯡꯕ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯦꯂꯣꯏꯁꯤꯗꯤ ꯌꯥꯝꯅ ꯀꯥꯟꯅꯔꯤꯖꯥꯠꯅꯤꯅ꯫ ꯏꯕꯨꯡꯉꯣ, ꯀꯥꯟꯅꯕꯒꯤ ꯋꯥꯗꯤ ꯀꯥꯟꯅꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯉꯝꯂꯤꯈꯩ ꯐꯩ꯫
ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯉꯝꯈ꯭ꯔꯕ ꯑꯗꯨꯝ ꯂꯣꯏꯔꯦ ꯏꯁꯥꯅ ꯏꯁꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯒ ꯀꯥꯎꯕꯖꯥꯠꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯆꯥꯎꯊꯣꯏꯒ ꯇꯣꯝꯕꯒ ꯍꯦꯂꯣꯏꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯈꯔ ꯁꯥꯔꯕ ꯇꯨꯡꯗ ꯇꯣꯝꯕꯁꯨ ꯃꯌꯨꯝ ꯍꯜꯂꯒꯦ ꯍꯥꯏꯅ ꯍꯟꯈꯤꯔꯝꯃꯤ ꯇꯣꯝꯕ ꯏꯕꯨꯡꯉꯣ ꯅꯪ ꯅꯔꯥꯏꯕꯛ ꯐꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯉꯥꯎꯆꯠꯅꯕ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏꯁꯨ ꯃꯥꯒꯤ ꯃꯥꯏꯕꯒꯤ ꯃꯄꯣꯠ ꯃꯆꯩꯗꯨ ꯌꯣꯝꯁꯤꯜꯂꯒ ꯊꯪꯅꯕ ꯈꯨꯜꯗ ꯂꯥꯏꯊꯧ ꯑꯃ ꯇꯧꯅꯕ ꯆꯠꯇꯧꯒꯤ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯈꯣꯌꯨꯝ ꯂꯥꯏꯔꯝ ꯂꯦꯟꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯇꯣ ꯃꯀꯦ ꯁꯦꯝꯂꯒ ꯋꯥꯔꯤ ꯁꯥꯔꯤ ꯍꯦꯂꯣꯏ ꯃꯔꯤ ꯁꯨꯕꯤꯅ ꯏꯆꯦꯝꯍꯜ ꯑꯩꯈꯣꯏꯅ ꯃꯀꯦ ꯁꯦꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯀꯅꯥꯅꯁꯨ ꯌꯦꯡꯕꯤꯗꯧꯕꯁꯨ ꯅꯠꯇꯦ ꯍꯦꯂꯣꯏ ꯑꯍꯨꯝ ꯁꯨꯕꯤꯅ ꯃꯤꯅ ꯌꯦꯡꯕꯤꯗ꯭ꯔꯕꯗꯤ ꯃꯀꯦ ꯁꯦꯝꯕ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ ꯃꯤꯅ ꯌꯦꯡꯕꯤꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯃꯁꯦꯜ ꯌꯦꯡꯅꯔꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯇꯔꯦꯠꯇꯨ ꯃꯈꯣꯏ ꯃꯁꯦꯜ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯅꯔꯝꯃꯤ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ ꯃꯇꯝꯁꯤꯗ ꯆꯥꯎꯊꯣꯏꯗꯣ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯏꯁꯩ ꯉꯪꯗꯨꯅ ꯍꯜꯂꯛꯑꯝꯃꯤ ꯃꯇꯝꯗꯨꯗ ꯆꯥꯎꯊꯣꯏꯒꯤ ꯇꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯂꯝꯃꯤ ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯀꯧꯔꯤꯕꯗꯨꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏꯗꯣ ꯃꯃꯥꯏ ꯂꯩꯊꯣꯔꯛꯑꯝꯃꯤ ꯃꯇꯝꯗꯨꯗ ꯐꯤꯕꯝ ꯏꯀꯥꯏ ꯀꯥꯏꯕ ꯂꯥꯏ ꯐꯠꯇꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯣꯔꯥꯏ ꯃꯆꯥ ꯅꯪ ꯑꯣꯏꯔꯦ ꯑꯩꯉꯣꯟꯗꯒꯁꯨ ꯑꯃꯨꯛ ꯇꯝꯅꯁꯜꯂꯛꯂꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏꯗꯣ ꯃꯆꯤꯟꯗ ꯂꯥꯏꯋꯥ ꯑꯃ ꯁꯣꯜꯂꯒ ꯂꯥꯏ ꯐꯠꯇꯕ ꯑꯗꯨ ꯇꯝꯅ ꯀꯥꯝꯂꯝꯃꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗꯗꯤ ꯂꯥꯏ ꯐꯠꯇꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯆꯥꯎꯊꯣꯏꯗꯣ ꯑꯃꯨꯛ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯝꯕꯗꯣ ꯐꯃꯨꯡꯗ ꯇꯨꯝꯕꯅꯤ ꯍꯥꯏꯅ ꯆꯪꯂꯝꯃꯤ ꯈꯨꯔꯥ ꯆꯥꯎꯊꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯐꯔꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯍꯦꯂꯣꯏ ꯑꯃ ꯀꯣꯛ ꯐꯥꯖꯤꯜꯂꯒ ꯊꯕꯛꯁꯨ ꯁꯨꯗꯕꯤ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄꯅ ꯐꯗꯧꯕꯕꯨ ꯃꯥꯟꯁꯤꯜꯂꯛꯂꯦꯅꯦ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯇꯣꯝꯕꯗꯣ ꯇꯨꯝꯊꯈꯤꯔꯝꯃꯤ ꯑꯍꯤꯡ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯂꯕ ꯃꯇꯝꯗꯅ ꯈꯣꯌꯨꯝ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯇꯣ ꯃꯥꯂꯦꯝꯂꯩꯗ ꯀꯨꯝꯂꯛꯂꯒ ꯇꯣꯝꯕꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯔꯨ ꯁꯥꯗꯦꯡꯂꯝꯃꯤ ꯍꯦꯂꯣꯏ ꯌꯥꯏꯃꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯏꯔꯨ ꯁꯥꯗꯦꯡꯂꯤꯅꯦꯅ ꯇꯧꯔꯤꯕ ꯑꯁꯤ ꯈꯔ ꯆꯦꯛꯁꯤꯟꯁꯤꯀꯣ ꯉꯔꯥꯡꯁꯨ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯤꯅ ꯎꯈꯤꯕ ꯃꯥꯜꯂꯤ ꯍꯦꯂꯣꯏ ꯃꯔꯤ ꯁꯨꯕꯤ ꯑꯗꯨꯅ ꯏꯆꯦ ꯌꯥꯏꯃꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯦ ꯇꯥꯏꯕꯪ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯊꯦꯡꯅꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯈꯨꯅꯤꯡꯉꯥꯏꯅꯤ ꯈꯣꯌꯨꯝ ꯂꯥꯏꯔꯝꯂꯦꯟꯗ ꯑꯔꯨꯕ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯇꯕꯣꯏ ꯅꯤꯡꯈꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯋꯥ ꯋꯥ ꯅꯣꯛꯅꯔꯝꯃꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯇꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯅꯣꯡ ꯉꯥꯟꯊꯣꯔꯛꯀꯗꯧꯕꯒꯤ ꯌꯦꯟꯗꯥ ꯑꯉꯟꯕ ꯀꯣꯛꯂꯛꯄ ꯑꯗꯨꯗ ꯈꯣꯌꯨꯝ ꯂꯥꯏꯔꯝꯂꯦꯟꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯇꯣꯝꯕꯗꯣ ꯃꯥꯏꯕ ꯆꯥꯎꯊꯣꯏꯒꯤꯗ ꯑꯃꯨꯛ ꯆꯠꯂꯝꯃꯤ ꯇꯣꯝꯕ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯣꯏ ꯈꯨꯔꯥ ꯈꯨꯔꯥꯅ ꯉꯔꯥꯡ ꯍꯧꯗꯣꯛꯄ ꯋꯥꯐꯝꯗꯣ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯕ ꯂꯥꯛꯂꯤꯕꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯃꯗꯨ ꯑꯋꯥꯏꯇꯥꯒꯤ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯕꯣ ꯈꯨꯔꯥꯅ ꯃꯗꯨꯗꯤ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯈꯤꯕꯅꯦ ꯈꯨꯔꯥ ꯑꯩꯗꯤ ꯃꯗꯨ ꯍꯦꯛꯇ ꯇꯧꯔꯒꯦ ꯈꯟꯅ ꯈꯨꯔꯥꯒ ꯇꯥꯟꯅꯕ ꯂꯥꯛꯂꯤꯕꯅꯤ ꯐꯔꯦ ꯅꯪꯅ ꯂꯦꯞꯂꯕꯅꯤꯅ ꯅꯪ ꯈꯨꯔꯥꯅ ꯍꯦꯂꯣꯏ ꯐꯥꯕꯒꯤ ꯂꯩꯋꯥꯗꯣ ꯇꯥꯛꯂꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏꯅ ꯇꯣꯝꯕꯗ ꯍꯦꯂꯣꯏ ꯐꯥꯕꯒꯤ ꯂꯩꯋꯥꯗꯣ ꯇꯥꯛꯂꯝꯃꯤ ꯇꯣꯝꯕꯁꯨ ꯆꯥꯎꯊꯣꯏꯅ ꯇꯥꯛꯂꯤꯕ ꯂꯩꯋꯥꯗꯣ ꯃꯨꯟꯅ ꯇꯥꯁꯤꯜꯂꯝꯃꯤ ꯇꯣꯝꯕ ꯂꯩꯋꯥꯗꯣ ꯐꯖꯅ ꯁꯣꯟꯕ ꯍꯩꯔꯕꯗ ꯃꯌꯨꯝꯗ ꯍꯔꯥꯎꯅ ꯍꯟꯈꯤꯔꯝꯃꯤ ꯀꯔꯝ ꯊꯣꯛꯂꯒꯕ ꯀꯨꯝꯍꯩꯗꯤ ꯅꯨꯡꯉꯥꯏꯗꯧꯔꯤ ꯇꯧꯔꯤꯁꯦ ꯑꯁꯤ ꯈꯟꯅ ꯆꯥꯎꯊꯣꯏꯁꯨ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤꯔꯝꯃꯤ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯇꯣꯝꯕꯗꯣ ꯉꯁꯤꯗꯤ ꯆꯥꯎꯊꯣꯏꯅ ꯇꯥꯛꯂꯛꯈꯤꯕ ꯂꯩꯋꯥ ꯑꯗꯨꯅ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯐꯥꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯍꯤꯡ ꯇꯨꯝꯗꯕꯤ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯇꯣ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯂꯛꯂꯕꯗ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯇꯨꯁꯨ ꯃꯥꯂꯦꯝꯂꯩꯗ ꯀꯨꯝꯂꯛꯇꯨꯅ ꯇꯣꯝꯕꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯔꯨ ꯁꯥꯗꯦꯡꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡꯗꯣ ꯃꯈꯣꯏ ꯃꯁꯦꯜ ꯆꯥꯏꯁꯤꯟꯅꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯏꯁꯤꯡ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤꯕ ꯑꯁꯤ ꯍꯦꯂꯣꯏ ꯇꯔꯦꯠꯇꯨꯅ ꯏꯁꯤꯡ ꯁꯥꯟꯅꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ ꯀꯥꯟꯅꯗꯦ ꯑꯩꯁꯨ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯅꯥꯀꯜꯗ ꯂꯩꯕ ꯃꯣꯡꯁꯣꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯨꯝꯂꯒ ꯈꯨꯔꯥ ꯆꯥꯎꯊꯣꯏꯅ ꯇꯥꯛꯂꯛꯄ ꯂꯩꯋꯥꯗꯣ ꯍꯦꯛꯇ ꯁꯣꯜꯂꯨꯔꯒꯦ ꯑꯁꯤ ꯈꯟꯅ ꯇꯣꯝꯕꯗꯣ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯂꯨꯝꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯆꯜꯗ ꯍꯦꯂꯣꯏ ꯐꯥꯕꯒꯤ ꯂꯩꯋꯥꯗꯣ ꯁꯣꯜꯂꯝꯃꯤ ꯂꯩꯋꯥꯗꯣ ꯍꯦꯛ ꯁꯣꯜꯂꯛꯄꯗ ꯑꯁꯣꯝꯗꯅ ꯏꯔꯨ ꯁꯥꯗꯦꯡꯗꯨꯅ ꯂꯩꯔꯤꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯣ ꯃꯁꯥꯗꯣ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯝꯃꯤ ꯍꯦꯂꯣꯏ ꯃꯔꯤ ꯁꯨꯕꯤꯅ ꯏꯅꯥꯎꯇꯣꯟ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯦꯂꯣꯏ ꯑꯍꯟꯅ ꯍꯥꯏ ꯀꯩꯗꯧꯕ ꯌꯥꯎꯔꯦ
Heloi Mari Sobina Isem Hal Inautonse Masase Firing Singletly Ha Ado Eradi Mahak Mapams the Tamlesi I Hoituna Koyum Ladam Lenda Halwaina Batarasi Kaino Isem Hal Hariba the Bo Inautona Firing Chinglaga Mapams the Hundok Lamlaga I Koi Helasi Hariba Sibu Tabia Bawaro Hai Inautonse Namutai Bomi Amana Pakrene I Koi Sukuin Latarabadi Paki Batarine Aduna Tun Hanabatosi Asi Haidana Makoimasin Manau Tarukto Mapam Adudagi Put Launa Mankirami Hello Yatombi Adudi Ising Manung Damasado Firing Singlambado Tapna Parak Lami Badam do Nongalam Daimatam so isilak lami Isem Tarukti Koyum Ladam Lenda Han Kramalini Aidi Kamdowni Hozekti Koyum Ladam Lenda Han Basuyaroi Asi Haidana Hello Yatombi do Pokri Adudagi Karak Lami Matam da mong song dalum duna layram batom bado thorak lami Hai nang nara aibu laiwa taw duna phari base karigino nang na ibu phari bo Hello nupi sidi masak na masak phajariba makhon na makhon nungshiriba Asi khanda tom bado hello atombi aduda munne yengduna layrami Hey aina hari se khumda duna tumina manglaga layriba dubo karigino masibo ngawba jalo aina hari base Kari amata khumdriba sibo Asi haidana heloi atombi aduna tombagi mamaida khupakna thajalami tomba heloi atombi aduna adumna tarakpa aduda khangpre khangna mamaido makhuna nalaga khanglami tapna dum haiba yabaduda maidi khupakna tharliba sibu karigino aina wa haibadi tandana karigino nangna ibu pharise aigi tengkita pangbiyo hagi tawbani Kari na tengno pangtholaga loiri adubu aibu ichocholi khai asum leiro hariro Tomba hello atombi adugi wada tabada kari so hairamda imungda changkhraga mahaki mamagi mafi marol khara puthoraklaga hello atombi aduda pirami Asi hongdolo nangdi imungda sangbadi nungairaroi aduna sangoi masida leiro Asi hairamlaga tomba do imungda changkhirami hello atombi aduso tomba na piramliba phirol do hongdoklaga Sangoi masida tasanduna lairami Mathangi ayukta tombana tum hawalakpada hello atombi adu laiba uramde Madugi hello atubo khoyum lairam lendaga hankraba jalani Ho ai asida laiye Asi haidana hello atombi do tombagi nakanda phutlawna phawdolaklami Madu bada tomba do khangpre khanglami madu uraga hello atombi ado pena nokjarami Kano imana muktakrabadi karaidagi nupino hanglaklani Pakhat kanu ibungo aise nang khaktanani ain atawba udawriba tadawriba asi kanana so aibu ubangam loyi Hello atombi adugi wadu tabada tomba masado netana sor hondoklami asum tawna tombagi yumgi akoibada hello atombi ado tombagi pakhon induna tombana sima taw haiba khuding hello atombi aduna tawrami asumna matam khara hawkhre nomagi numita tombana hello atombi adubu lawda law sunaba putharami Hello atombi aduna laiwa ama solaga tombagi lawbukto mitna kupada lahon honba loirami Hello na khoigi natik na yaisi laidi laibu janiko mitna kupar sida aigi lawbukse lahon honba hekta loithoi tawriba aduga karigino nahakna natik na yai asuk lairaga aibu thadokduna chatribo Ibungo aise nangi nanakta yam lainingduna laiba nate nangna ibu phajinduna thamliba laiwa ado Hek thadokpa numita aigi laifam khoyum lairam lenda hankigadawribani Tomba hello atombi adugi waduda wakhalaklami mahaki laiwa aduna hello adubu phajinduna thamlibani haiba ase adubu laiwa adudi karamna handokani haibadi tombadi tasena khanglamde Asum tawna asum loinarakpadagi tombana hello adubu apam nusi phawraklami Hello atombi adu sumangai tombabu magi nupa oiningbagi ithil phawraklami Hello atombi nangse laini haiba khangna aina pamlisina karigino kaino ne aigi phajaba ubada pamloidaba kanasa laite malem taibam palasida aduna ne nangna so aibu pamlibado Asi haiduna makhoi anigi pukninggi oiba wari kaya sarami tasengna tombado hello atombi aduga ahangwa malangda matomta hehek wari sabado ubada mahaki manadi mahakse
ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯩꯕꯨ ꯀꯔꯝꯅ ꯇꯧꯗꯣꯔꯤꯕ ꯑꯁꯤꯕꯨ? ꯏꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯕ ꯑꯁꯤꯁꯨ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯒꯤ ꯃꯃꯥꯗꯣ ꯃꯁꯥꯗꯣ ꯇꯣꯝꯕꯒꯤ ꯈꯟꯕꯗ ꯂꯥꯏꯃꯟ ꯀꯥꯡꯂꯝꯃꯤ꯫ ꯇꯣꯝꯕꯒꯤ ꯃꯃꯥꯗꯣ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯃꯥꯏꯕ ꯆꯥꯎꯊꯣꯏꯒꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯆꯦ, ꯑꯩꯒꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ? ꯏꯕꯨꯡꯉꯣ ꯆꯥꯎꯊꯣꯏ, ꯅꯆꯦꯁꯦ ꯏꯕꯨꯡꯉꯣꯒ ꯋꯥ ꯑꯃꯇ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯒꯤ ꯃꯃꯥꯅ ꯃꯥꯏꯕ ꯆꯥꯎꯊꯣꯏꯗ ꯇꯣꯝꯕꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯥꯏꯕ ꯆꯥꯎꯊꯣꯏꯗꯣ ꯃꯥꯅ ꯈꯜꯂꯝꯕ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯒ ꯆꯥꯟꯅꯕ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯉꯥꯏꯍꯥꯛ ꯈꯜꯂꯝꯃꯤ꯫ ꯏꯆꯦ, ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏꯗ꯫ ꯑꯩ ꯅꯣꯡꯃ ꯁꯪꯕꯗ ꯏꯆꯦꯒꯤꯗ ꯆꯠꯊꯣꯔꯛꯂꯒꯦ, ꯑꯗꯨꯒ ꯇꯣꯝꯕꯒꯤ ꯃꯁꯥꯗꯣ ꯀꯨꯞꯅ ꯌꯦꯡꯂꯒꯦ꯫ ꯍꯣꯏ, ꯑꯗꯨꯝꯅ ꯇꯧꯔꯁꯤ꯫ ꯏꯕꯨꯡꯉꯣꯅ ꯁꯪꯕ ꯃꯇꯝ ꯑꯃꯗ ꯅꯆꯦꯒꯤꯗ ꯉꯥꯏꯍꯥꯛ ꯂꯦꯡꯕꯤꯔꯛꯂꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯒꯤ ꯃꯃꯥꯗꯣ ꯃꯥꯏꯕ ꯆꯥꯎꯊꯣꯏꯒꯤꯗꯒꯤ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯉꯁꯥꯏꯗꯒꯤ ꯇꯣꯝꯕꯒꯤ ꯃꯃꯥꯒ ꯃꯥꯏꯕ ꯆꯥꯎꯊꯣꯏꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯂꯨꯝꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯣꯏꯔꯦ꯫ ꯌꯦꯡꯉꯨꯅꯦ, ꯇꯣꯝꯕꯒꯤ ꯃꯃꯥ ꯑꯁꯤ ꯃꯥꯏꯕꯒ ꯇꯥꯟꯅꯗꯨꯅ ꯇꯧꯔꯤꯅꯦ꯫ ꯈꯪꯅꯦꯕ, ꯅꯆꯥꯅꯨꯄꯥ ꯑꯁꯦ ꯑꯩꯅ ꯆꯦꯜꯂꯒ ꯀꯣꯏꯄꯨ ꯄꯨꯒꯦꯕ꯫ ꯑꯁꯤ ꯈꯟꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯇꯣꯝꯕꯕꯨ ꯀꯔꯝꯅ ꯃꯌꯨꯝꯗꯒꯤ ꯄꯨꯊꯣꯛꯁꯤꯒꯦ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯣ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯇꯣꯝꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯃꯤꯠꯅ ꯀꯨꯞꯄꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯕ, ꯉꯁꯤꯗꯤ ꯆꯤꯡꯌꯥꯗ ꯀꯣꯏꯔꯨꯁꯤ꯫ ꯀꯩꯅꯣ ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯆꯤꯡꯌꯥꯗ ꯀꯣꯏꯔꯨꯁꯤ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤꯅ? ꯇꯜꯂꯦ ꯍꯥꯏꯔꯣ ꯅꯪꯒꯤꯁꯦ? ꯇꯟꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯗꯣ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯗꯣ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯤꯡꯌꯥ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯤꯡꯌꯥꯗꯨꯗ ꯐꯝꯂꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯇꯣꯝꯕꯒꯤ ꯃꯀꯣꯛꯇ ꯅꯨꯡꯇꯨꯝ ꯃꯆꯥ ꯑꯃ ꯊꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯣꯝꯕꯗꯣ ꯋꯥꯈꯜ ꯃꯥꯡꯂꯒ ꯇꯔꯪ ꯑꯃꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯣꯏꯇꯥ, ꯉꯁꯤꯗꯒꯤꯗꯤ ꯆꯤꯡꯌꯥꯁꯤꯗ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯂꯩꯔꯁꯤꯀꯣ? ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯌꯥꯗꯨꯗ ꯏꯒꯤ ꯈꯥꯡꯄꯣꯛ ꯑꯃ ꯁꯥꯔꯒ ꯇꯣꯝꯕꯗꯣ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯝꯕꯒꯤ ꯃꯃꯥꯗꯣ ꯃꯆꯥꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ ꯑꯗꯨꯗ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯂꯝꯂꯦꯟ ꯀꯩꯗ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ꯫ ꯃꯃꯥ ꯑꯩꯅ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯕꯁꯨ ꯉꯝꯗꯦ꯫ ꯑꯩꯕꯨ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯏꯆꯥꯗꯨꯕꯨ ꯎꯕ ꯐꯪꯗꯅ ꯂꯦꯟꯕ ꯇꯥꯔꯗ꯭ꯔꯣ? ꯑꯁꯤ ꯈꯟꯅ ꯇꯣꯝꯕꯒꯤ ꯃꯃꯥꯗꯣ ꯃꯪꯒꯣꯜꯒꯤ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯉꯥꯔꯒ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯥꯏꯕ ꯆꯥꯎꯊꯣꯏꯁꯨ ꯐꯤꯒꯤ ꯈꯥꯎ ꯑꯃ ꯌꯥꯜꯂꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯆꯥꯎꯊꯣꯏ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯆꯪꯂꯛꯎꯂꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯒꯤ ꯃꯃꯥꯗꯣ ꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯐꯝꯅꯕ ꯍꯥꯏꯗꯅ ꯐꯤꯗꯥ ꯑꯃ ꯊꯥꯔꯝꯃꯤ꯫ ꯃꯥꯏꯕ ꯆꯥꯎꯊꯣꯏꯁꯨ ꯐꯤꯗꯥꯗꯣ ꯆꯤꯡꯁꯤꯟꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯏꯆꯦ, ꯇꯣꯝꯕꯕꯨ ꯀꯗꯣꯝꯗ ꯂꯩꯈꯤꯒꯦ? ꯇꯣꯝꯕꯒꯤ ꯃꯃꯥꯗꯣ ꯃꯥꯏꯕ ꯆꯥꯎꯊꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯞꯂꯒ ꯃꯆꯥꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ ꯑꯗꯨ ꯇꯝꯖꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯨꯕꯗ ꯃꯥꯏꯕ ꯆꯥꯎꯊꯣꯏꯗꯣ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨꯅ ꯇꯣꯝꯕꯒꯤ ꯄꯨꯟꯁꯤ ꯈꯥꯡꯉꯨ ꯊꯛꯇ ꯃꯥꯡꯕ ꯇꯥꯔꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯏꯆꯦ, ꯅꯧꯄꯥꯅ ꯏꯃꯥꯛ ꯇꯣꯝꯕꯕꯨ ꯁꯣꯏꯗꯅ ꯐꯪꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯏꯕꯨꯡꯉꯣ, ꯅꯆꯦꯒꯤꯗꯤ ꯁꯥꯒꯩ ꯅꯥꯇꯩ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ, ꯑꯗꯨꯅ ꯏꯕꯨꯡꯉꯣꯅ ꯈꯔ ꯋꯥꯕꯤꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯒꯤ ꯃꯃꯥꯗꯣ ꯃꯥꯏꯕ ꯆꯥꯎꯊꯣꯏꯗ ꯃꯆꯥꯕꯨ ꯐꯪꯅꯕ ꯊꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯥꯏꯕ ꯆꯥꯎꯊꯣꯏꯅꯁꯨ ꯃꯍꯥꯛꯀꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯇꯣꯝꯕꯕꯨ ꯐꯪꯅꯕ ꯊꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯇꯣꯝꯕꯒꯤ ꯃꯃꯥꯗꯣ ꯋꯥꯈꯜ ꯈꯤꯇꯪꯗꯤ ꯌꯥꯡꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯃꯥꯏꯕ ꯆꯥꯎꯊꯣꯏꯗꯣ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯝꯕꯗꯣ ꯆꯤꯡꯌꯥꯒꯤ ꯈꯥꯡꯄꯣꯛ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ, ꯑꯩꯕꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯌꯥꯝꯅ ꯀꯟꯅ ꯄꯣꯛꯄꯗꯧꯅ ꯇꯧꯏꯅꯦ꯫ ꯍꯣ, ꯀꯔꯤꯃꯇ ꯈꯟꯕꯤꯒꯅꯣ, ꯅꯅꯥꯎꯅ ꯏꯕꯨꯡꯉꯣꯅ ꯍꯥꯕ ꯌꯥꯕ ꯑꯆꯥ ꯑꯊꯛ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯣ ꯈꯥꯡꯄꯣꯛ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯂꯝꯍꯥꯡ ꯑꯃꯗ ꯀꯔꯤ ꯇꯥꯏ ꯍꯥꯏꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯥꯞꯇꯛꯅ ꯁꯟꯊꯤ ꯊꯤꯕꯥꯛ ꯑꯄꯥꯛꯄ ꯑꯃ ꯇꯥꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯁꯤꯗ ꯂꯩꯔꯦ꯫ ꯃꯁꯤꯒꯤ ꯁꯟꯊꯤ ꯊꯤꯕꯥꯛ ꯑꯁꯦ ꯑꯩꯒꯤ ꯂꯥꯏꯋꯥ ꯁꯣꯝꯗꯨꯅ ꯑꯊꯨꯝ ꯑꯍꯥꯎ ꯑꯩꯅ ꯎꯍꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯁꯟꯊꯤ ꯊꯤꯕꯥꯛ ꯑꯗꯨꯗ ꯂꯥꯏꯋꯥ ꯑꯃ ꯁꯣꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯟꯊꯤ ꯊꯤꯕꯥꯛ ꯑꯗꯨ ꯎꯅꯥ ꯑꯃꯗ ꯍꯥꯞꯂꯒ
ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯣꯏꯇꯥ, ꯅꯅꯥꯎꯅ ꯃꯣꯏꯇꯥꯅ ꯍꯥꯟꯅꯕ ꯍꯥꯏꯗꯅ ꯇꯜ ꯍꯧꯗꯨꯅ ꯄꯨꯔꯛꯂꯦ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯕꯗꯨ ꯍꯔꯥꯎꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯁꯟꯊꯤ ꯊꯤꯕꯥꯛ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯂꯩꯋꯥ ꯁꯣꯟꯈꯤꯕꯅ ꯇꯣꯝꯕꯒꯤ ꯃꯃꯤꯠꯇꯗꯤ ꯁꯟꯊꯤ ꯊꯤꯕꯥꯛ ꯑꯗꯨ ꯇꯜ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯁꯤꯗꯤ ꯍꯥꯎꯔꯅꯤꯍꯦ, ꯅꯨꯄꯤ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ꯫ ꯂꯝꯍꯥꯡ ꯑꯁꯤꯗ ꯇꯜ ꯍꯧꯕ ꯉꯝꯕꯁꯦ ꯅꯪꯇꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯗꯣ ꯁꯟꯊꯤ ꯊꯤꯕꯥꯛ ꯑꯗꯣ ꯇꯟꯅꯤ ꯈꯟꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯇꯣꯝꯕꯅ ꯁꯟꯊꯤ ꯊꯤꯕꯥꯛ ꯑꯗꯣ ꯆꯤꯛ ꯆꯤꯛꯇꯅ ꯆꯥꯕꯗꯨ ꯎꯔꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯛꯂꯨꯔꯕꯗꯤ ꯀꯔꯤ ꯇꯧꯔꯦ ꯍꯪꯂꯛꯂꯒꯅꯤ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯅꯣꯛꯅꯤꯡꯕ ꯑꯗꯣ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯅꯨꯄꯤ, ꯅꯪꯒꯤ ꯇꯜꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯃꯣꯏꯇꯥ ꯆꯥꯅꯕ ꯋꯥꯅ ꯍꯣꯠꯅꯔꯛꯂꯤꯕꯅꯤꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯈꯖꯤꯛ ꯅꯣꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯥꯏꯕ ꯆꯥꯎꯊꯣꯏꯗꯨ ꯃꯥꯒꯤ ꯑꯔꯣꯟꯕ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯀꯥꯗꯨꯗ ꯂꯥꯏꯋꯥ ꯇꯧꯗꯨꯅ ꯇꯣꯝꯕꯒꯤ ꯂꯩꯐꯝꯗꯣ ꯀꯨꯞꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯨꯞꯅ ꯌꯦꯡꯂꯕ ꯇꯨꯡꯗ ꯀꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯂꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯏꯕꯦꯝꯃ, ꯅꯪꯅ ꯏꯃꯥꯛ ꯑꯁꯤꯕꯨ ꯄꯨꯡꯁꯨꯝ ꯁꯨꯝꯗꯨꯅ ꯍꯦꯛꯇ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯆꯥꯎꯊꯣꯏꯗꯣ ꯇꯣꯝꯕꯅ ꯂꯩꯔꯤꯕ ꯆꯤꯡꯌꯥꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯁꯨ ꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯂꯥꯛꯄ ꯑꯗꯨ ꯈꯪꯂꯝꯃꯤ꯫ ꯃꯣꯏꯇꯥ, ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯤ꯫ ꯑꯁꯤꯗ ꯂꯩꯕꯁꯦ ꯀꯩꯗꯧꯔꯒꯦ? ꯑꯁꯤꯗ ꯂꯩꯕꯁꯦ ꯑꯩ ꯍꯩꯅꯗ꯭ꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯇꯣꯝꯕꯕꯨ ꯅꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯃꯐꯝꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯊꯦꯡꯅꯔꯝꯗꯦ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯍꯥꯟꯅ ꯈꯪꯂꯕ ꯃꯥꯜꯂꯦ꯫ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯆꯥꯎꯊꯣꯏꯗꯣ ꯎꯄꯥꯏ ꯂꯩꯇ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯇꯣꯝꯕꯕꯨ ꯊꯦꯜ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯦꯜꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯆꯦꯝ ꯇꯔꯨꯛꯇꯨ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯆꯦ ꯃꯌꯥꯝ, ꯍꯦꯂꯣꯏ ꯌꯥꯏꯃꯅ, ꯍꯩꯃꯥ, ꯑꯇꯣꯝꯕꯤ, ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯝꯗꯧꯅ? ꯏꯆꯦ ꯃꯌꯥꯝꯅ ꯈꯜꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯅꯥꯎ ꯑꯇꯣꯝꯕꯤ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯣꯡꯃꯇ ꯐꯥꯎꯕ ꯊꯤꯔꯛꯇꯕ ꯑꯁꯤꯕꯨ ꯀꯔꯤ ꯄꯨꯛꯆꯦꯜꯅꯣ? ꯍꯦꯂꯣꯏ ꯑꯍꯟꯅ, ꯏꯅꯥꯎꯇꯣꯟ, ꯅꯆꯦ ꯃꯌꯥꯝꯕꯨ ꯋꯥꯔꯧꯅꯨ꯫ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯊꯥꯗꯣꯛꯄꯁꯨ ꯉꯝꯂꯣꯏ, ꯑꯗꯨꯅ ꯂꯥꯛꯇꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗ ꯇꯣꯝꯕ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯦꯂꯣꯏ ꯑꯍꯜꯗꯣ ꯈꯤꯇꯪ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯏꯅꯥꯎꯇꯣꯟ, ꯅꯨꯄꯥꯁꯤꯅ ꯀꯅꯥꯅꯣ? ꯏꯆꯦꯝꯍꯜ, ꯑꯩꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ꯫ ꯍꯩꯃꯥ, ꯅꯪꯗꯤ ꯃꯥꯗꯤ ꯁꯤꯗ ꯀꯔꯤꯒꯤ ꯄꯨꯔꯛꯂꯤꯕ? ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯒꯦ ꯍꯥꯏꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯇꯣꯝꯕꯕꯨ ꯃꯆꯦ ꯃꯌꯥꯝꯗꯨꯒ ꯂꯣꯏꯅꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯔꯛꯄꯗꯒꯤ ꯇꯣꯝꯕ ꯑꯃꯗꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯉꯥꯡ ꯑꯁꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝꯅꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯃꯤꯇꯝ ꯑꯗꯨꯗ ꯂꯩꯋꯥ ꯁꯣꯟꯖꯟꯗꯨꯅ ꯇꯣꯝꯕꯒꯤ ꯃꯤꯠꯇ ꯑꯁꯦꯡꯕ ꯑꯉꯥꯡ ꯑꯣꯏꯅ ꯎꯍꯜꯂꯝꯃꯤ꯫ ꯅꯨꯄꯤ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯑꯗꯨꯕꯨꯗꯤ ꯃꯃꯥ ꯑꯩ ꯂꯧꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨ ꯑꯄꯦꯟꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯆꯦꯝ ꯇꯔꯨꯛ ꯑꯗꯨꯁꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯉꯥꯡ ꯁꯥꯗꯨꯅ ꯂꯛꯅ ꯈꯣꯠꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯛꯄꯅ ꯑꯉꯥꯡ ꯑꯗꯨ ꯆꯠꯄ ꯈꯣꯠꯄ ꯉꯝꯕꯒꯤ ꯃꯇꯥꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ, ꯑꯉꯥꯡꯁꯤ ꯃꯈꯨꯠ ꯃꯈꯣꯡ ꯌꯥꯝꯅ ꯌꯥꯎꯏ, ꯈꯔ ꯀꯨꯞꯅ ꯁꯦꯟꯅꯧ꯫ ꯍꯣꯏ, ꯑꯩ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯄꯥꯕ, ꯑꯩꯕꯨ ꯐꯥꯖꯤꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯏꯆꯥꯇꯣꯝꯕꯤ, ꯏꯆꯥꯕꯨ ꯐꯥꯖꯤꯟꯕ ꯅꯠꯇꯦ, ꯅꯈꯣꯡ ꯅꯈꯨꯠ ꯁꯣꯛꯀꯅꯤ ꯍꯥꯏꯗꯅ ꯄꯥꯕꯅ ꯄꯥꯝꯕꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯅ ꯂꯩꯕꯥꯛꯅ ꯁꯥꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯥꯏꯕ ꯆꯥꯎꯊꯣꯏꯗꯣ ꯇꯣꯝꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯗ ꯑꯋꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯏꯆꯦ, ꯅꯧꯄꯥꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯏꯃꯥꯛ ꯇꯣꯝꯕꯕꯨ ꯐꯪꯅꯕ ꯊꯤꯕꯅꯤ, ꯑꯗꯨꯕꯨ ꯐꯪꯕ ꯉꯝꯗ꯭ꯔꯦ꯫ ꯏꯕꯨꯡꯉꯣ, ꯅꯆꯦꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯂꯝꯂꯕꯅꯤ ꯈꯜꯂꯒꯦ, ꯅꯪꯁꯨ ꯄꯪꯋꯥ ꯋꯥꯕꯤꯔꯦ꯫ ꯏꯆꯦ, ꯑꯗꯨꯒꯤꯗꯤ ꯊꯣꯏꯅ ꯋꯥꯕ ꯅꯠꯇꯦꯗ, ꯑꯗꯨꯕꯨ ꯑꯩꯅ ꯈꯟꯕꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯕꯅ ꯐꯒꯗ꯭ꯔꯥ ꯈꯟꯖꯩ꯫ ꯀꯅꯥꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯃꯥꯏꯕ ꯃꯥꯏꯕꯤꯅꯤ ꯍꯥꯏꯅ ꯇꯥꯟꯅꯔꯨꯒꯗꯕ ꯑꯁꯤꯕꯨ? ꯑꯩꯒꯤ ꯏꯁꯥꯁꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯟꯊꯔꯛꯂꯦ ꯇꯧꯔꯤꯁꯤ꯫ ꯏꯆꯦ, ꯑꯗꯨꯒꯤꯗꯤ ꯊꯣꯏꯅ ꯈꯟꯕꯤꯔꯨꯅꯨ,
ꯅꯧꯄꯥꯅ ꯐꯅꯕ ꯁꯤꯟꯖꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏꯁꯨ ꯇꯣꯝꯕꯒꯤ ꯃꯃꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯇꯁꯦꯡꯅ ꯇꯣꯝꯕꯗꯤ ꯃꯌꯨꯝ ꯂꯝꯗꯝꯁꯨ ꯃꯃꯥ ꯑꯄꯣꯛꯄꯤꯁꯨ ꯄꯨꯡꯀꯥꯎ ꯀꯥꯎꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯃꯥꯏꯕ ꯆꯥꯎꯊꯣꯏꯁꯨ ꯃꯍꯥꯛꯄꯨ ꯇꯥꯛꯄꯤꯕ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯊꯣꯝꯕꯅ ꯆꯥꯎꯊꯣꯏ ꯏꯕꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯃꯇꯤꯛ ꯂꯩꯕ ꯂꯩꯋꯥ ꯑꯗꯨꯕꯨ ꯏꯆꯝ ꯆꯝꯕ ꯃꯤꯁꯛ ꯑꯃꯗ ꯀꯔꯤꯒꯤ ꯇꯔꯥꯏ ꯇꯔꯥꯏꯅ ꯁꯤꯟꯅꯔꯨꯔꯤꯕꯅꯣ ꯑꯣꯖꯥ ꯑꯩꯍꯥꯛꯅ ꯐꯥꯒꯤ ꯑꯣꯏꯅ ꯁꯨꯝ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯑꯋꯥꯏꯇꯪꯒꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯄꯤꯔꯨꯕꯅꯤ ꯐꯔꯦ ꯊꯣꯛꯈ꯭ꯔꯗꯤ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯥ ꯃꯆꯥꯗꯨ ꯐꯪꯅꯕ ꯊꯤꯕꯅ ꯐꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯆꯥꯎꯊꯣꯏꯒ ꯃꯥꯏꯕ ꯊꯣꯝꯕꯒꯗꯣ ꯇꯣꯝꯕꯕꯨ ꯐꯪꯅꯕ ꯊꯤꯅꯕ ꯍꯣꯠꯅꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯁꯥꯕ ꯂꯩꯕꯥꯛꯀꯤ ꯃꯤꯇꯝ ꯑꯗꯨꯁꯨ ꯈꯔ ꯈꯔ ꯆꯥꯎꯈꯠꯂꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯇꯣꯝꯕꯗꯣ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯏꯆꯥꯇꯣꯝꯕꯤ ꯄꯥꯕꯒꯤ ꯀꯣꯛꯁꯤ ꯌꯥꯝꯅ ꯍꯥꯀꯠꯆꯩ ꯑꯃꯨꯛꯇ ꯍꯣꯠꯂꯨ ꯂꯥꯎ ꯍꯣꯏ ꯄꯥꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯨꯅ ꯇꯣꯝꯕꯒꯤ ꯃꯀꯣꯛꯇ ꯍꯣꯠꯂꯝꯃꯤ ꯃꯇꯝꯗꯨꯗ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯨꯅ ꯇꯣꯝꯕꯒꯤ ꯃꯀꯣꯛꯇ ꯅꯨꯡꯇꯨꯝ ꯃꯆꯥ ꯑꯃ ꯂꯩꯔꯤꯗꯨ ꯊꯦꯡꯅꯔꯝꯃꯤ ꯄꯥꯕ ꯅꯪꯒꯤ ꯃꯀꯣꯛꯇ ꯅꯨꯡꯇꯨꯝ ꯃꯆꯥ ꯑꯃ ꯂꯩꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯏꯄꯥꯗꯤ ꯈꯪꯗꯦꯅꯦꯍꯦ ꯑꯝꯇꯕꯨ ꯂꯧꯊꯣꯛꯎꯅꯦ ꯇꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯨꯅ ꯇꯣꯝꯕꯒꯤ ꯃꯀꯣꯛꯇꯒꯤ ꯅꯨꯡꯇꯨꯝ ꯃꯆꯥꯗꯣ ꯂꯧꯊꯣꯛꯂꯝꯃꯤ ꯇꯣꯝꯕ ꯃꯀꯣꯛꯇꯒꯤ ꯅꯨꯡꯇꯨꯝ ꯃꯆꯥꯗꯣ ꯍꯦꯛ ꯂꯧꯊꯣꯛꯈꯤꯕꯒ ꯇꯥꯏꯕꯪ ꯋꯥꯈꯜ ꯂꯛꯂꯝꯃꯤ ꯑꯩꯅ ꯂꯩꯔꯤꯁꯤꯕꯨ ꯀꯔꯥꯏꯗꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯗꯣ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ ꯇꯣꯝꯕ ꯃꯁꯥꯗꯣ ꯃꯁꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯀꯔꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯖꯔꯝꯗꯦ ꯃꯍꯥꯛꯅ ꯂꯩꯔꯤꯕꯗꯣ ꯀꯔꯥꯏꯋꯥꯏ ꯑꯣꯏꯔꯝꯒꯅꯤ ꯈꯟꯅ ꯑꯀꯣꯏꯕꯗꯣ ꯉꯛꯅ ꯌꯦꯡꯂꯝꯃꯤ ꯄꯥꯕ ꯀꯩꯗꯧꯔꯒꯦ ꯇꯣꯝꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯀꯔꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯀꯩꯅꯣ ꯁꯤꯗꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝꯅ ꯀꯩꯅꯣ ꯄꯥꯕ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ ꯀꯥꯏꯗꯒꯤ ꯄꯥꯕꯅꯣ ꯂꯩꯕꯥꯛꯅ ꯁꯥꯕ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯗꯣ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯨꯅ ꯀꯞꯄꯗꯨ ꯇꯥꯕꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯣ ꯂꯩꯕꯥꯛꯀꯤ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯉꯥꯡ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯣ ꯏꯃꯥ ꯄꯥꯕꯗꯣ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯣ ꯃꯥꯗꯤ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯂꯥꯏꯋꯥ ꯁꯣꯟꯗꯨꯅ ꯇꯣꯝꯕꯗꯨ ꯀꯔꯥꯏ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯃꯇꯝꯗꯨꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯇꯣꯝꯕꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤꯕꯗꯨ ꯎꯔꯝꯃꯤ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯌꯨꯝ ꯍꯜꯂꯒꯦ ꯈꯜꯂꯤ ꯃꯥꯜꯂꯤꯅꯦ ꯐꯩ ꯈꯪꯅꯦꯕ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦ ꯍꯥꯏꯗꯣ ꯈꯪꯍꯟꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯨꯕꯨ ꯄꯝꯈꯠꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯒ ꯃꯤꯠꯅ ꯀꯨꯞꯄꯗ ꯇꯣꯝꯕꯒꯤ ꯃꯃꯥꯡꯗ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯗꯣꯔꯛꯑꯝꯃꯤ ꯍꯩ ꯈꯪꯉꯤꯅꯦ ꯀꯔꯤꯒꯤ ꯈꯪꯕ ꯍꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯒꯁꯦ ꯍꯨꯟꯗꯣꯛꯂꯒ ꯆꯠꯇꯧꯒꯤ ꯇꯧꯔꯤꯁꯦ ꯍꯥ ꯀꯅꯥꯒꯤ ꯏꯆꯥ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝꯁꯤꯕꯨ ꯏꯆꯥ ꯀꯥꯏꯅ ꯄꯤꯔꯧꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯗꯒꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝꯗꯨ ꯂꯧꯔꯒ ꯃꯀ꯭ꯔꯥꯡ ꯁꯦꯒꯥꯛ ꯁꯦꯒꯥꯏꯔꯝꯃꯤ ꯑꯗꯨꯒ ꯇꯪꯈꯥꯏ ꯑꯃꯗꯣ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ ꯁꯦ ꯑꯁꯤꯅ ꯅꯪꯒꯤ ꯁꯔꯨꯛꯅꯤ ꯑꯩꯅ ꯄꯥꯏꯔꯤꯁꯤꯅ ꯑꯩꯒꯤ ꯁꯔꯨꯛꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯪꯈꯥꯏꯗꯣ ꯂꯝꯍꯥꯡ ꯑꯗꯨꯗ ꯂꯪꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯗ ꯍꯟꯅ ꯌꯦꯡꯂꯝꯗꯕꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯩꯉꯣꯟꯗꯒ ꯁꯤꯡꯅꯕ ꯁꯥꯔꯤ ꯈꯪꯅꯦꯕ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦ ꯍꯥꯏꯗꯣ ꯈꯪꯍꯟꯕ ꯇꯥꯔꯦ ꯃꯇꯤꯛ ꯊꯣꯛꯅ ꯂꯥꯛꯅꯈꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯣ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯝꯕꯗꯣ ꯊꯣꯡꯒꯥꯟꯗ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ ꯇꯣꯝꯕꯒꯤ ꯃꯃꯥꯗꯣ ꯏꯃꯨꯡꯗ ꯊꯨꯅ ꯆꯦꯟꯁꯤꯜꯂꯒ ꯆꯔꯨ ꯈꯔꯒ ꯃꯩꯅꯝ ꯃꯆꯥ ꯑꯃꯒ ꯄꯥꯏꯔꯒ ꯆꯦꯟꯊꯣꯔꯛꯑꯝꯃꯤ ꯁꯦꯁꯦ ꯃꯩꯁꯤ ꯑꯣꯛꯁꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯔꯥꯏꯗ ꯂꯩꯔꯨꯕꯒꯦ ꯏꯃꯥꯗꯤ ꯅꯪꯒꯤ ꯈꯟꯕꯗ ꯂꯥꯏꯃꯟ ꯀꯥꯡꯂꯕꯅꯤꯅꯦ ꯏꯃꯥ ꯅꯆꯥ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯔꯨꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩ ꯑꯣꯛꯊꯣꯛꯂꯒ ꯏꯃꯨꯡꯗ ꯃꯃꯥ ꯃꯆꯥꯗꯨ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯗꯨꯗꯤ ꯇꯣꯝꯕꯗꯣ ꯅꯦ ꯇꯥꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒꯗꯤ ꯃꯁꯥꯗꯣ ꯉꯥꯎꯆꯠꯅꯕꯗꯧꯅ ꯇꯧꯔꯛꯂꯝꯃꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯇꯣꯝꯕꯒꯤ ꯃꯃꯥꯗꯣ ꯃꯥꯏꯕ ꯆꯥꯎꯊꯣꯏꯒꯤꯗ ꯊꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯏꯕꯨꯡꯉꯣ ꯆꯥꯎꯊꯣꯏ ꯏꯆꯥ ꯅꯨꯄꯥꯗꯣ
ꯐꯤꯕꯝ ꯑꯃꯗ ꯂꯩꯍꯧꯔꯦ ꯏꯕꯨꯡꯉꯣꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯆꯥꯎꯊꯣꯏꯁꯨ ꯇꯣꯝꯕꯒꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯐꯤꯒꯤ ꯈꯥꯎ ꯃꯆꯥꯗꯨ ꯌꯥꯡꯈꯠꯂꯒ ꯇꯣꯝꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯄ꯭ꯔꯄꯞ ꯂꯥꯛꯂꯝꯃꯤ ꯃꯥꯏꯕ ꯆꯥꯎꯊꯣꯏ ꯇꯣꯝꯕꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯈꯪꯕ ꯉꯝꯂꯝꯃꯤ ꯇꯣꯝꯕꯅ ꯇꯧꯔꯤꯕ ꯑꯁꯤ ꯂꯥꯏꯆꯨꯕꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯊꯨꯅ ꯂꯥꯏ ꯈꯥꯏꯗꯣꯛꯅꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯂꯥꯡꯂꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯦꯠꯂꯤꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯈꯥꯏꯔꯝꯃꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯁꯨ ꯃꯍꯥꯛꯄꯨ ꯐꯥꯖꯤꯜꯂꯝꯕ ꯂꯩꯋꯥ ꯑꯗꯨ ꯊꯥꯗꯣꯛꯂꯛꯂꯕꯗ ꯈꯣꯌꯨꯝ ꯂꯥꯏꯔꯝꯂꯦꯟꯗ ꯍꯟꯈꯤꯔꯝꯃꯤ ꯏꯕꯨꯡꯉꯣ ꯇꯣꯝꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯗꯕꯅꯤꯀꯣ ꯃꯇꯨꯡꯗꯗꯤ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅꯤꯡꯕꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯂꯣꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯏꯕ ꯆꯥꯎꯊꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯇꯣꯝꯕꯗꯣ ꯊꯕꯛ ꯀꯟꯅ ꯁꯨ ꯅꯣꯝꯗꯨꯅ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ